ꯍꯥꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯗꯝ ꯑꯁꯤꯗ Zahi lising ani hena puari lejaba aikoigi Manipur haiba lamdam asida mapalomdagi sangakpa kuki narco terrorism singna Manipur gi praja singi mathakta atamna landara aga misam praja hatpa naiba sumaina awaba praja sing mayam sida masing asukuina awaba pirakpa sigi matangda aikoi makhoigi mathakta yaningda ba phongto ko ina ngasi aikoigi wakal mi phamase akoi phamjabani chasabani maina aikoigi shanti gi khungchat asi chasabani aduga aikoina Manipur government amasung India government hariba se akoi misam praja singse makhoina akoi bung ngakpi sembi bagi mahuta central force mayam mapalom dagi koksalaga akoi iramdam asida lairiba misam praja akoi bung ngakpi bagi mahuta atamnana atopa tongamba akoi bu wot liban nairiba narco terrorism singjibu chogalaga makhoina akoi bu ot ba naiba akoi praja singda onsalaga nongmai maton onsalakpa je akoi tacheng mama oina akoi yaning diaba aduna akoina Buddha Chandra Maharaj ki hakta merge sauhalaga namdana Manipur se India government gi phiban da chalhangre phiban da chalhalabadi India gi citizen ama oina Manipur India gi part of saruk ama oina akoi Manipur se ngakpi ro sembi ro praja mayam je ngakpi ro sembi ro adu dinati aba adu karigom din ngakpi dena nong gi som Manipur se India gi loilam ne haiba se nong chingom gi sumayek singjala iba kasu lai taba kasu khangda mama akoi ba ko mayek singna masi sum iba aduna di akoi je akoigi Manipur se India government ga taunagi ba merge agreement to hantopiro akoi Manipur da laiba praja akoi ningtam jarage akoi irom tom hingjarage akoi lepcharge akoigi iramdam je central ga force na nga kani na laiba je chingtang na bne ba chingtang na adu central force halan bi lo ba central force Manipur da thamba chupam pam ple ba akoi isagi iramdam je akoi isana ngakjage ba isana ngakjar ba matung da akoi sati je choidragi nongma ta nongdi porakani ba kari gi no ba mapalom da gi Central force hairure Laibak amaga lan tauna bada akoi di season agada bani haire adu di makoi kadogo laibono adu dai hambi go ba Laibak amaga lan tauna bana tiba India na insal ra proxy war torga mai dai laiba praja si wo phane ba sita senga bende famde aduna akoi Manipur da gi ning tam jarage India government da gi akoi ji ning tam jarage haiba wa haije si ai haijari aduga tampang lamda jingdana Kari drone da bomb thadre local launcher season raga mi hale aduga tampang ando combing operation changne makharo che awangom taro haiba watu neba sidi yaroi ba mama khoina suya yaroi ba aduna tampaki lamda combing operation changba chogya yaroi mama khoi thingani